Hello friends, adom nengbir impact news ni ai Rajrong Thongmam lekai gi wakat hari ba thorom asi gi anoba episode amada miyam taran okchari hauje hana lepchari mafam asi kyam gai khorom lekai ni lekai sigi miyam na karamba awaba khudongcha da ba thengnari bi habdu lekai sigi miyam ga wari saduna khangdok minasi haina balai problem identify to thokpana problem masa khangdokpana problem adu solve tona bagi warotion porokna bagi ahan ba khongthang ni ahan ba khongthang asimak impact news ka puna chanminasi so without much ado lekai sigi miyam ga wari saduna khangdok minasi lekai sigi karamba awaba no haiba lekai sigi maru iba problem si khogi Imphal Turen gi mapandar ri ma sigi torban si sang laba torban si almost khogi meter chamu ki khogi keno si torban si ningkhai gi namdha gi bhai tare namdha gi baje chahi among pharak ba si sigi sem mapa se da mamang do ubiri ba khogi retaining wall se phadana challaga laibne foot tarum ki retaining wall se pull up oina meter chamu ki retaining wall se namdha gra matung sida siga wang ba chap manana leibak si anirak thomba da anirak amung hana makha da namdha gi ba mafam asida leibak chekhai ban traka namdha ge bagi thodok si makha tan thok tan gi damak ta khoi isori mham thoni bagi thorom si pangtholi jarak sida khoi gi thorom si bu yawi no gi damak ta khoi lakpiri ba lekai gi ahlama singda khoi si thengnari ba khoi gi problem si karam na thoki bno nakan turen panje kindhagre matung da sigi kenu leptene wanje pura sangi bne ba sangi je ma sangi phane am luna di changam tongwala khoi lep ki mathak mu changam ga da male adugi matung da khoi na sigi panje phubi na ba na ha ka da moina makha gi panje phubi re ang wang haning ba sigi energy ga level man haning ba ado manaramdre do khoi ngasi kanam ko imbo haina dre adu kan da moi si thola kan da yani da na khal ga leina re adanga sagi moina ani re leba cha hapam tung da namdare ba namdar ko je wal je nakan da sapadong to ba lekai gi wakat Ishori mafam da khorom thokpagi ko akoi puja gi celebration am torisi sigi maruiba ka hetare nunggi ba wakhalon je kari wedoni man ta ising lap kana yang wan nei bako wan kan da akhon hai bi mo khita tholo da ima khoi ya ba nge thongli to isorom nei man hai ba moina akhoi gi dai gi chakhi ba do ada dum yeng ga ma ti isori khoram mu ma je bhakti tor kon lekai gi wakat lekai sigi oiba khoi gi torban ning hai ba sina ta ba atopa kari awara padilai bibage nong sing he ke kendo bogana lebak si he kendo ba thon da bai tare nong sing la kan e thon bo ba ya ga di nong sing lak tring ngai si tane lebak si chap chan phum chan e sing ji pas lak tana ba thon ba me emile sai te lekai sigi awat pasi khoi lekai sida leiba miyam na hena mamuta na khangom thoi lekai sigi mina mayek seng na mamuta na khoi gi awat pa pen da ba khudong cha da ba sing sing asi khoi ka hetare lekai gi wakat hari ba thorom asida lekai sigi oiba wakat to phangdok pi haijabani isena kari habin lekai sigi karam ba awat apa lebir bagi akhoi lekai ji awat pa je ha yam wa le bako wala ga sida khwai digi akhoi na pam badi ising tang ba matam da ising phangi de ba akhoi to ti ising asi bo phang de ba akhoi to ti ising gi de ta kaya department da jo hai kre ba adu ngasi bo ta ka imbo kana pham de si jim di pame toti gi ising jamadi mafam sida leitre aduna ising gi awaba madi khoi chahi gi oina adum mayok nari adu ising ji soida leiraga chana bra kamai toge leiraga sari ni ising ji adu yumdong khuding ko ina leira chana bi mongla kamai toge ma ndong ning leijere mai yam bera tawri ba ada paisa thi de to le na ma si ha adu tok ba ada da ngang na ri ba ana gyan mang ai bungo khodi ma odi gyan mang hallo mina ba ima wena mai gi matang sida kari warotion ama pamge mai gi matang je akor pa su ko ta chama na paisa khara ba moi no mai sen ga thike ban tu pa mi bkhoi adu mo na ya ba yawi ya de ba gyan mang ai bkhoi ma ho chu adu matang sida khwai gi chawba question ji wahang ji ka hetare soiri je lekai gi miyam nara natraga khoi lekai sibu luching ba sing natraga MLA sing nara karana wagi dori bano kham di mo hai bang bang de ko moi na thok cha bi da na tra mo maro mai on bi da thoi ta ba chari lekai paru mana wai sakti lai ram loi lai ram khoi bungo khoi sai lekai jong ma bun jang bun bi bula su re wa lo re lekai gi wakat akhoi di ising lai ram ni na ising jam ni na manung da labuk ta lai ram ni na akhoi di thawai ji yam ning ning law na lai ising ju khom la kai maning kai di ising ju yau di khoi di ha ji ji su khoi ising lai loi thai asing nga le khoi ha ji ga da wa khoi lekai sigi sembi ba toren panje asin tang ai pa khoi lekai sigi khoirom lekai gi khoi imagina khoi puning nung sidana mittagi pita makai khoi lekai sigi awaba penda base phondroli
ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯂꯝꯕꯤꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯣ ꯈꯔ ꯐꯖꯅ ꯑꯩꯈꯣꯏꯗꯤ ꯃꯑꯣꯡ ꯇꯥꯅꯗꯤ ꯇꯣꯔꯕꯥꯟ ꯂꯩꯕ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯅꯤꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯃꯣꯏꯁꯨ ꯁꯦꯝꯃꯤ ꯑꯗꯣ ꯃꯣꯏꯅ ꯁꯦꯝꯃꯤ ꯃꯣꯏꯗꯁꯨ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯆꯥꯎꯕꯗ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯊꯦꯡꯅꯈꯤꯕ ꯑꯁ ꯊꯦꯡꯅꯕ ꯍꯥꯏꯕꯨ ꯏꯕꯨꯡ ꯑꯩꯈꯣꯏꯗꯤ ꯏꯔꯥꯛꯅꯗꯅ ꯇꯣꯔꯦꯟ ꯂꯧꯕꯨꯛꯇꯩ ꯊꯣꯛꯂꯛꯄꯗ ꯏꯔꯥꯛꯅꯗꯅ ꯏꯔꯩ ꯆꯦꯟꯊꯗꯅ ꯀꯌꯥꯝ ꯋꯥꯏ ꯑꯗꯩ ꯃꯌꯣꯝꯗꯨꯒ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯌꯥꯝꯒꯩ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏ ꯏꯃꯥ ꯈꯔ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯊꯦꯡꯅꯁꯤ ꯏꯃꯥ ꯈꯨꯠꯇ ꯑꯩꯈꯣꯏ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝ ꯈꯔ ꯄꯨꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯎꯏ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯕꯣ ꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯉꯥꯃꯨꯁꯦ ꯉꯥꯃꯨꯅꯦ ꯑꯧ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯗ ꯌꯦꯡꯉꯨ ꯃꯇꯝꯗꯕ ꯑꯁꯤꯁꯦ ꯅꯝꯊꯈꯔꯦꯕ ꯅꯝꯊꯈꯤꯕꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯊꯧꯒꯤ ꯇꯧꯊꯣꯛꯁꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯁꯤꯅ ꯍꯥꯏꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯅꯤ ꯑꯗꯨꯅ ꯁꯨꯝ ꯆꯠꯊꯔꯛꯑꯦ ꯁꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯀꯠꯀꯦꯅ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯔꯕꯥꯟ ꯅꯤꯡꯈꯥꯏꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯦꯟꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡ ꯂꯩ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝ ꯊꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏ ꯈꯨꯔꯨꯝ ꯊꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯏꯃꯥꯅ ꯑꯩꯈꯣꯏ ꯉꯥꯃꯨ ꯑꯍꯤꯡꯕ ꯈꯔ ꯄꯨꯔꯛꯏꯁꯤ ꯑꯩꯈꯣꯏ ꯌꯦꯡꯕꯤꯌꯨ ꯍꯣꯔꯦꯟ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯁꯤꯖꯤꯟꯅꯅꯕ ꯑꯩꯈꯣꯏ ꯉꯥꯃꯨꯁꯤꯡꯅꯤ ꯀ꯭ꯌꯥꯝꯒꯩ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯏꯆꯦ ꯑꯃꯗ ꯑꯩꯈꯣꯏ ꯍꯪꯉꯒ ꯈꯪꯃꯤꯟꯅꯔꯁꯤ ꯏꯆꯦ ꯂꯩꯀꯥꯏꯁꯤꯒꯤ ꯀꯔꯤ ꯑꯋꯥꯠꯄ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯤꯔꯤ ꯑꯩꯈꯣꯏ ꯀ꯭ꯌꯥꯝꯒꯩ ꯈꯣꯏꯔꯣꯝ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯋꯥꯠꯄ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯗ ꯗꯣꯛꯇꯔ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯗꯣꯛꯇꯔ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯏꯃꯥꯔꯖꯦꯟꯁꯤ ꯀꯩꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯊꯥꯞꯄ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜ ꯑꯔꯥꯞꯄꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯦ ꯁꯤꯗꯩꯗ ꯑꯣꯏꯅ ꯊꯝꯕꯁꯤꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯁꯤꯒꯨꯝꯕꯒꯤ ꯑꯋꯥꯠꯄꯁꯦ ꯂꯩ ꯑꯗꯒꯤ ꯗꯣꯛꯇꯔ ꯑꯃ ꯅꯔꯁ ꯑꯃ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯨꯜꯂꯛ ꯂꯩꯔꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯖꯔꯤꯕ ꯗꯣꯛꯇꯔꯁꯦ ꯈꯔꯗꯤ ꯂꯩ ꯍꯥꯏꯕ ꯇꯥꯏ ꯑꯗꯨ ꯌꯥꯝꯅꯗꯤ ꯂꯩꯕ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯆꯥꯡ ꯅꯥꯏꯅ ꯂꯩꯇꯕ ꯅꯔꯁ ꯆꯥꯡ ꯅꯥꯏꯅ ꯂꯩꯇꯕ ꯑꯅꯥ ꯂꯥꯏꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯃꯛꯇ ꯑꯣꯏꯔꯒꯁꯨ ꯏꯝꯃꯨꯅꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯁꯥꯁꯤꯡꯅꯗꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ ꯑꯗꯨꯒ ꯑꯪꯒꯜꯋꯥꯗꯤ ꯋꯥꯀꯔꯁꯤꯡꯅꯁꯨ ꯊꯧꯗꯥꯡꯗꯤ ꯂꯧꯔꯦ ꯑꯗꯨꯒ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯄꯤ ꯑꯩꯆ ꯁꯤꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯈꯔ ꯍꯦꯟꯕ ꯊꯧꯗꯥꯡ ꯂꯧꯍꯟꯅꯤꯡꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯋꯥꯠꯂꯒ ꯂꯩꯌꯦꯅ ꯃꯦꯗꯤꯀꯦꯜꯒꯤ ꯂꯥꯏꯟꯗ ꯍꯥꯏꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯕ ꯏꯝꯐꯥꯜꯒꯤꯅ ꯃꯃꯩ ꯂꯋꯥꯏꯒꯤꯅ ꯃꯀꯣꯛ ꯑꯩꯈꯣꯏꯒꯤ ꯐꯔꯛ ꯇꯥꯕ ꯑꯗ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯀꯅꯥꯒꯨꯝꯕ ꯑꯅꯥꯒꯨꯝꯕ ꯑꯌꯦꯛꯄꯒꯨꯝꯕ ꯌꯥꯎꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯑꯗꯨꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯦꯟꯇꯔꯕꯨ ꯍꯥꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯃꯇꯤꯛ ꯆꯥꯕ ꯑꯝꯇꯪ ꯂꯩ ꯃꯆꯥ ꯑꯃ ꯃꯗꯨ ꯃꯃꯤꯡꯗ ꯉꯥꯏꯕ ꯕꯤꯜꯗꯤꯡꯗ ꯉꯥꯏꯕ ꯃꯤ ꯐꯪꯁꯟ ꯇꯧꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯂꯩꯀꯥꯏꯁꯤꯒ ꯆꯥꯡꯗꯝꯅꯕꯗ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯁꯤꯗꯪ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯤꯡ ꯁꯤꯁꯇꯦꯝ ꯄꯤꯕ ꯃꯇꯝꯗ 10ꯒꯤ ꯃꯅꯨꯡꯗ ꯏꯆꯦꯅ ꯃꯥꯔꯛꯁꯦ ꯀꯌꯥꯃꯨꯛꯇꯤ ꯄꯤꯅꯤꯡꯉꯦ 10ꯒꯤ ꯃꯅꯨꯡꯗ 4-5ꯀꯤ ꯆꯥꯡꯗ ꯑꯣꯏꯕ ꯌꯥꯏ 10ꯗ 3 ꯅꯦꯝꯃꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯕꯗ 4-5 ꯐꯥꯎꯗꯤ ꯑꯗꯨꯝ ꯌꯧꯔꯦꯅ ꯈꯟꯕ ꯌꯥꯔꯦ 5-6 ꯃꯨꯛꯇꯤꯀꯣ 10ꯗ 9 ꯄꯥꯔꯁꯦꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯊꯔꯦ 9 ꯕꯨ ꯐꯪꯗ꯭ꯔꯦ ꯑꯃꯈꯛꯇꯪ 10 ꯃꯅꯨꯡꯗ 10ꯅꯦꯗꯤ ꯑꯗꯨꯝ ꯄꯤꯅꯤꯡꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠꯄꯅ ꯊꯜꯂꯦ ꯑꯩꯒꯤ ꯑꯗꯨꯕꯨ ꯀꯌꯥꯗꯤ ꯄꯤꯇꯥꯔꯦ 5ꯗꯤ ꯄꯤꯒꯦ ꯇꯪꯈꯥꯏꯗꯤ ꯄꯤ 10ꯒꯤ ꯃꯅꯨꯡꯗ 5-6 ꯄꯤꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯕꯨ ꯏꯆꯦꯅꯗꯤ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯂꯩꯇꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯗꯣꯛꯇꯔꯒ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯑꯃꯒꯗꯤ ꯂꯩꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯣ 5-6 ꯄꯤꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯜꯂꯨꯕꯅ ꯑꯗꯨꯗꯩ ꯍꯦꯟꯅ ꯄꯤꯔꯛꯀꯗ꯭ꯔꯥ ꯈꯜꯂꯝꯕꯅꯤ ꯑꯇꯣꯞꯄ ꯄꯦꯟꯗꯕ ꯈꯔꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯏꯆꯦꯅ 5-6ꯇꯪ ꯄꯤꯔꯛꯏꯁꯦ ꯂꯩꯌꯦ ꯑꯇꯣꯞꯄ ꯄꯦꯟꯗꯕ ꯈꯔꯁꯨ ꯂꯩꯕꯕꯨꯗꯤ ꯑꯗꯣ MLA ꯑꯃ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯂꯩꯔꯛ ꯈꯨꯜꯂꯛꯄꯨꯗꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯏꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯤꯑꯕ ꯆꯥꯎꯈꯠꯄ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃꯗꯨ ꯑꯣꯏꯔꯤ ꯍꯥꯏꯕ ꯂꯩꯀꯥꯏꯁꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯈꯔꯅꯀꯣ ꯑꯋꯥꯠꯄꯁꯤ ꯌꯥꯝ ꯂꯩꯔꯦ ꯃꯁꯤ ꯍꯥꯏꯔꯨꯗꯅ ꯀꯥꯟꯗꯦ ꯂꯥꯏꯔꯕ ꯃꯁꯤꯡ ꯍꯦꯟꯒꯠꯄ ꯑꯗꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯉꯥꯛꯇꯅꯤ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯁꯨ ꯑꯩꯈꯣꯏꯒꯤ ꯅꯔꯦꯒꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯖꯣꯕ ꯀꯥꯔꯗꯀꯨꯝꯕ ꯄꯤꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯁꯨꯟꯕ ꯄꯩꯁꯥ ꯈꯔ ꯄꯤꯕꯒꯨꯝꯕꯁꯨ ꯂꯩ ꯑꯗꯨꯝꯕꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯌꯥꯎꯕꯤꯕꯗꯤ ꯂꯩꯇꯕ꯭ꯔꯥ ꯃꯁꯤ ꯍꯥꯟꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯌꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯂꯥꯛꯄ ꯊꯣꯏꯗꯣꯛꯅ ꯎꯖꯗ꯭ꯔꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯁ꯭ꯀꯤꯝꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯗꯤ ꯃꯤꯌꯥꯝꯗ ꯐꯪꯍꯟꯕꯒꯤ ꯃꯑꯣꯡꯁꯦ ꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯃꯍꯧꯁꯥ ꯉꯜꯂꯤꯉꯩꯗ ꯆꯍꯤ ꯑꯃꯅꯤ ꯃꯃꯥꯡꯗꯗꯤ ꯍꯣꯏ ꯈꯔ ꯇꯧꯔꯝꯃꯤ ꯑꯗꯣ ꯄꯨꯔꯥ ꯇꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯑꯣꯏꯅ ꯇꯧꯕꯤꯔꯦ ꯁꯨꯝ ꯃꯑꯣꯡ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯗꯒꯤ ꯁꯥꯏꯠꯇꯒꯤ PDSꯀꯤ ꯄꯣꯠꯂꯝꯒꯨꯝꯕꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯇꯁꯦꯡꯅ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯪꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯌꯧꯍꯟꯅꯤꯡꯉꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯑꯣꯏꯔꯣ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯗ ꯀꯔꯤ ꯇꯧꯔꯤ PDS ꯄꯣꯠꯂꯝ ꯐꯔꯤꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯃꯁꯤꯃꯇꯪꯗꯤ ꯁꯦꯝꯗ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯌꯦꯡꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯖꯅꯤꯡꯉꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯌꯦꯡꯗ꯭ꯔꯒꯁꯨ ꯂꯩꯀꯥꯏꯁꯤꯗꯪꯒꯤ ꯑꯥꯏꯁꯣꯂꯦꯇꯦꯗ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ PDS ꯁꯤꯁꯇꯦꯝꯁꯤ ꯆꯥꯡ ꯅꯥꯏꯅ ꯐꯪꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯪꯕꯤꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ
अदोगी मतंग से मधुदी वाले फंगद्रे तसेंगना हारगदा मैदे चांग नाय लाइजदगी अमुक हेना लांबिबा अदुगा छात्र की पुंसीदा अपन बा पिबिदबा ओहेनी छात्र की पुंसीदा अपन बा करम करम अपन बा थेंने कई के नुंगाइतबा कोई छात्र मगी ओइना बनगुम्बा अदुदगी अखोय हुजिक मणिपुरदि इरांग याम कल्लीदना सुंबसे खरा थोहनिंगदबा अइना हुजिक लेप्सरिसना खोगे क्यामगे मनिंग लेकाई नि क्यामगे मनिंग लेकाई की ओजा वारी खिता लेकाई सिगी ओइबा मनिंग लेकाई की को ओजा मनिंग लेकाई स्वाइदि को रोंगनी खनजे अदो मनिंग लेकाई की ओइना क्यामगे की करी चौका थरांगी मतंग दा करी अहेन बनत्र अवाटपा ओजा हेना पाम्बी बसे करी ओबि खोय हुजिक खोय थोंग अमा ममांग दा तीजे असीमा कुइरेबा तेकुसे अदि गवर्नमेंट की साइड तजु अदगी खोय लोकल एमएलए तजु हजारबने अदु साबदि हौंगेना हाइबिरे हुजिसे अदो जुबोक्ति हौद्रि मतंग से अखोइना लेखाई की अतोपा अखोई अहनजिंग नत्रगा कोई नहासिंग दसु कोई क्वेश्चन सिमक हंजनिंग से लेखाई से अखोई नहा मोइना लेखाई से करम बा खुदोंग चादबा अवाट पा थेंनबि बगे उबि बगे अखोई हौजि अखोई क्यामगोई की दा तोंगान तोंगान लेखाई सिंग ले अदो क्यामगोई अवांग लेखाई की दा हंतक ते अखोई मेंबर सिंग ना अमदे हंतक की अखोई नौना कारे प्रधान सिंग गा लोइनाना कॉर्पोरेशन तौनबदे अखोई इसिंग फंगे अदु नतबा अखोई हौजि हौजि सि लेरिबा मनिंग लेखाई की मफम जगह सिंग जी हौजि इसिंग अखोई क्यामगोइदगी इसिंग एमयू की इसिंग सप्लाई तौरगज अखोई क्यामगोइदि इसिंग तकपा फंगदे अखोई क्यामगोइदि रिजर्वल लेरगजु इसिंग तकपा फंगदे थंगनब इसिंग से क्यामगोइ पोमबेगी टोटली फेल नि इना हाइनिंग वाटर सप्लाई सिस्टम जे लेबिदब्रा लेरगा फंक्शन तौदब्रा कै इदि लै फंक्शन जे मथौ फजना तौबिदबा अदो कंसन मै लेनबा अथॉरिटी फने जेंजनबिदबा तो इसिंग जे मरक तले है मरक अखोई असोबक्ति यौए अदो खै यौक्तबा जे पाइप नं फिटिंग बुदि तौदना होनरी अदो होजिमकिदि इसिंग जे फंगद्रि फंगतबनिना लेकाइगी वनदि लेरगा सिनरिबको होजिकसो थादि थाइ चांग नाइदबै वानि दुगा मोइना थारि मिसिंग जे कदाइ फावबदा इसिंग जि मिवै बने सिनबै या इसिंग नो हारगा थारकपनो दुसो अदु कनामतनसु मदु जेंजनबिदबा अदो अखोई अयामदा इसिंग जे लेरगा थकपा मसाना याम कंट्रोल तरो थकपना अयाम बवैरे याम मरुर इसिंग गेदुकी मति वारे सिगी लेसाइदेन सि लेरमद्रगदि स्वाइ सराउंडिंग अखोइ अदुकी मति वाबा हाइतारे अदु ओइदोइने अरे हजी इनक नंगना अखोइगी पीएससी एमयू की वाटर सप्लाई अचोबम इनक नंग लेरिको अदो अखोइ क्यामगोइगी सु अम लेजै हारिबा मसी अखोइगी क्यामगोइ लारंगवांग मा साइबाबुदि हाबिदि मनि लिकाई पोर्शन दि ओइबा लारंगवांग साइबाबुदि इसिंग जे फजन मरांग काइन फंगे दुगा साइ कंपेक ओइना सिगी मनिंग नेशनल हाईवे गा थंगरिबा स्वाइ जगह इसिंग गी जमते अदगी मति प्रॉब्लम ओइरे कोइ अदम नुमित निनी नत्रगन हुमनी गी मनुंगदा सिंटेक्स 1000 लीटर मन जुम लेयर सिनारबन कोइ म्याम सिगी यंगा लेयर सिनबसे कोइना पामबदी कोइगी तोतीजु फजना फंगनिंगी मैजु फजना फंगनिंगी डेवलपमेंट ओहेनिंगी कम्युनिटी हॉल सी अखोई कनोगी एमपी की फंड साजबने अदब इलेक्शन की मतुंगदा एमपी की फंड जे अखोना थिजरु मतमदि मसी मागी पैसा जे अखोई 18 लाख काय हेबी पाउडी ताई अदब अखोई सिनाबदी 9 लाख 7 लाख समथिंग खरेन बदगी हन सिनदरी एना लवे अखोइना अदुना मसी जथुब मतमदा अखोई एमपी की मरी लेनबसिना थादा बिराकांदा अखोई कुप्पगी पर्सन नंगारब पोसिलो सलनिंगी पोस्टिंग जी स्वाइ जगह खरा ददि नुंगाय तो खरा चंगजलगदि पोस्टिंग जे तुगदो कोतुगी तर पोस्ट लागा हुजिबाव युंगदन अदुम लेरिबो हुजि पोस्ट यौरे अदुगा युंगदन सेमदना मई प्रॉब्लम जे am लेरि लंबी से जो असिदा थोंग अमा हाना ले मसी तेखि बदगिना पलमी से हजि फावबदसु कनामतन सुंजन बिदबा लोइना लेरिबा लंबी से जो खोइगे यांग खरबा क्यांग बजे फावगा लाखदब लंबी से मी यामी हाजिबा अदुगा लंबी सिगा मी से पॉपुलेशन से मतिक अचुकी मतिक चादरबा अदर मसी मरी लेरिबा डिपार्टमेंट सिंगना खरक्तंग थुना यंजन बिरगा अमतंग सेमकल हनिंगबगी मोटुदे इंगोंदा लै लंबी की सिदा यामनिदा लेरा खुला खोय कनो तौबसिगी लेरा खुला की लंबी सिदी खेदंग नुआइते न लौबि ब्रेसेना खोय की नुआइते खाले नगे खोय सिगी थोंग साबा हाइतारे थोंग काय की बजे तेकी बजे सिजिगदि नुआइते सिजिमदि सानिंगेबा थोंजे नुआइते हाबा सिदेदा नोंग चिंग चुरकांदा लेरा खुला गाड़ी एक्सीडेंट गुम कया याम थोएबा अखोइगे क्यामगै पलहनबी सिदा नोंबदा यामद्रद मी 2,200 की मथकदा चटपा अदु मरुइना इनक नकपा स्कूल सिंग स्टैंडर्ड ऑफ हायर सेकेंडरी स्कूल क्यामगै आइडियल हाई स्कूल हाइबोंग मोहंग स्कूल नसिंग स्कूल सिंग की छात्र सिंग नोंग सिंग चुरकपा मतमदा मसी याम प्रॉब्लम होय अखोनी याम पेंजदा बंखना क्यामगै पलनबिदा साबा हौबगा सेनबा इकुइ कुइदिङै सही फादिङैदा
ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯄꯥꯟꯁꯦ ꯅꯝꯊꯔꯒ ꯑꯁꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯟꯅꯕ ꯌꯥꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯠꯅ ꯀꯌꯥꯔꯥꯟ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯇꯧꯔꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯍꯥꯟꯈꯛ ꯁꯣꯏꯜ ꯇꯦꯁ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯇꯧꯔꯤꯕ ꯁꯣꯏꯜ ꯇꯦꯁꯅ ꯀꯩꯒꯨꯝꯕ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯔꯤꯖꯜꯗꯤ ꯑꯩꯈꯣꯏ ꯀ꯭ꯂꯕꯇ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏꯗ ꯉꯁꯤꯕꯨ ꯈꯪꯒꯠꯂꯛꯄ ꯂꯩꯇ꯭ꯔꯤ ꯑꯗꯨꯒ ꯃꯗꯨ ꯈꯪꯒꯠꯂꯛꯑ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯊꯨꯕ ꯃꯇꯝꯗ ꯒꯣꯔꯃꯦꯟꯠꯅ ꯈꯪꯉꯒꯗꯤ ꯊꯕꯛꯇꯣ ꯂꯧꯈꯠꯂꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯑꯩꯈꯣꯏ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯄꯜ ꯑꯍꯟꯕꯤ ꯊꯣꯡ ꯑꯩꯈꯣꯏꯒꯤ ꯀꯥꯟꯆꯤꯄꯨꯔꯒ ꯗꯥꯏꯔꯦꯛ ꯑꯩꯈꯣꯏ ꯐꯥꯎꯅꯔꯤꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤ ꯐꯥꯎꯅꯔꯤꯕ ꯊꯣꯡꯁꯤ ꯌꯥꯗꯅ ꯂꯩꯔꯤꯕꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤ ꯀꯣꯏꯔꯛꯏꯕꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕ ꯏꯃꯥ ꯑꯃꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯌꯥꯝꯅ ꯊꯝꯅꯔꯤꯕ ꯃꯣꯠꯁꯤꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯃꯣꯠ ꯑꯃ ꯂꯩ ꯊꯣꯡꯁꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯒꯦ ꯏꯃꯥꯒꯤ ꯊꯣꯡꯁꯦ ꯁꯦꯝꯒꯦꯔꯒ ꯊꯨꯅ ꯁꯦꯝꯕꯤꯔꯣ ꯁꯦꯝꯕꯤꯔꯣꯏꯒ ꯂꯧꯊꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕꯗꯤ ꯏꯆꯥ ꯏꯋꯥ ꯄꯨꯝꯅꯃꯛ ꯏꯁꯨ ꯄꯨꯝꯅꯃꯛ ꯊꯣꯡꯁꯤ ꯃꯊꯛꯁꯤꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 8, 9, 10, 10 ꯐꯥꯎꯁꯤ ꯂꯣꯏꯅꯃꯛ ꯉꯥꯎ ꯂꯩꯔꯦ ꯌꯨꯝꯗ ꯆꯪꯉꯦ ꯏꯔꯦ ꯅꯨꯡꯉꯥꯏꯅ ꯋꯥꯌꯣꯡ ꯆꯥꯟꯅꯗꯔꯦ ꯃꯁꯤ ꯍꯧꯅꯕ꯭ꯔꯥ ꯁꯤ ꯆꯣꯔꯣꯛ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯔꯛꯄꯗ ꯃꯤꯃꯥꯡ ꯄꯃꯥꯡ ꯅꯥꯏꯗꯔꯦ ꯃꯣꯏ ꯏꯆꯥꯅꯤ ꯏꯁꯨꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯋꯥ ꯉꯥꯡꯉꯨꯕꯁꯨ ꯍꯦꯛꯇ ꯁꯪꯒꯠꯇꯅ ꯃꯣꯏ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯥꯏ ꯌꯥꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯊꯣꯡꯁꯦ ꯈꯔ ꯊꯨꯅ ꯁꯥꯒꯦ ꯁꯥꯍꯜꯂꯣꯈꯔ ꯊꯨꯅ ꯂꯧꯒꯦ ꯂꯧꯊꯣꯛꯍꯜꯂꯣ ꯑꯩꯈꯣꯏꯒꯤ ꯄꯜ ꯑꯍꯟꯕꯤ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯃꯣꯠꯇ ꯁꯥꯒꯦ ꯍꯥꯏꯔꯒꯅ ꯈꯔ ꯊꯨꯅ ꯁꯥꯕꯤꯔꯣ ꯁꯥꯔꯣ ꯍꯥꯏꯔꯒ ꯂꯧꯊꯣꯛꯄꯤꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯆꯥꯐꯝ ꯑꯣꯏꯗꯅ ꯍꯦꯟꯅ ꯂꯩꯀꯥꯏꯁꯤꯗ ꯑꯄꯟꯕ ꯑꯀꯥꯏꯕ ꯊꯣꯛꯍꯟꯕꯒꯤ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯣꯠ ꯊꯝꯕꯤꯔꯤ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯄꯜ ꯑꯍꯟꯕꯤ ꯊꯣꯡ ꯃꯅꯥꯛꯇꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯆꯔꯤꯕꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯊꯣꯡꯁꯤꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯃꯔꯛꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯗ ꯅꯨꯡꯇꯤꯒꯤ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯂꯥꯛꯏꯕ ꯈꯣꯡꯅ ꯆꯠꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯂꯥꯛꯄꯤꯕ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯅ ꯊꯕꯛ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯔ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯊꯦꯡꯅꯖꯕꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯒꯦ ꯑꯗꯨꯅ ꯑꯣꯖꯥꯁꯤꯡꯅ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯖꯕꯅꯤ ꯑꯗꯣ ꯑꯣꯖꯥ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯇꯤꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯄꯤꯕꯁꯤꯗ ꯀꯔꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯋꯥꯠꯄ ꯍꯥꯏꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯏꯆꯦ ꯍꯣꯏꯅ ꯁꯨꯝ ꯂꯥꯛꯄꯁꯤꯗ ꯊꯦꯡꯅꯕꯤꯕꯒꯦ ꯏꯆꯦ ꯍꯣꯏꯗꯁꯨ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯗꯤ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯂꯥꯛꯏꯁꯦ more than 10 years ꯍꯥꯏꯕꯗꯤ around 17 years ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯀꯨꯏꯅ ꯇꯥꯔꯛꯑꯦ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯊꯣꯡꯒꯤ ꯑꯇꯦꯛꯄ ꯅꯨꯡꯉꯥꯏꯇꯕꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯩ ꯑꯗꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯑꯋꯥꯠ ꯑꯄꯥꯁꯨ ꯌꯥꯝ ꯂꯩ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯒ ꯁꯝꯅꯔꯤꯕ ꯄꯜ ꯑꯍꯟꯕꯤ ꯍꯥꯏꯔꯤꯕ ꯊꯣꯡꯁꯤ ꯃꯁꯤ ꯁꯥꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏ ꯇꯦꯛꯈꯤꯕꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯔꯦ ꯑꯩꯈꯣꯏ ꯑꯣꯜꯇꯔꯅꯦꯇꯤቭ ꯑꯦꯔꯦꯟꯖꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯊꯪꯅꯕꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯃꯁꯤꯗ ꯂꯩꯕꯥꯛ ꯊꯣꯟꯖꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯔꯤ ꯃꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯅꯠꯇꯕꯅꯤꯅ ꯎꯐꯨꯟꯁꯨ ꯌꯥꯝ ꯀꯟꯅ ꯍꯧꯕ ꯎꯏ ꯑꯗꯨꯒ ꯂꯝꯕꯤꯁꯤ ꯌꯥꯝ ꯆꯥꯎꯕ ꯅꯠꯇꯕꯅꯤꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯥ ꯍꯦꯟꯅ ꯀꯟꯖꯦꯁꯟ ꯑꯣꯏꯕꯒꯤ ꯃꯑꯣꯡ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯌꯥꯝ ꯂꯩꯔꯀꯥꯟꯗ ꯊꯣꯛꯏ ꯃꯔꯨꯑꯣꯏꯅ ꯇꯦꯛꯈ꯭ꯔꯤꯕꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯀ꯭ꯔꯦꯛ ꯆꯠꯄ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏ ꯊꯣꯡꯁꯤꯗ ꯐꯖꯅ ꯀ꯭ꯔꯦꯛ ꯆꯠꯂꯁꯤ ꯅꯥꯀꯜ ꯁꯣꯝꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯖꯁꯤꯃꯗꯤ ꯐꯖꯅ ꯂꯩꯍꯧꯔꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯥꯏꯖꯁꯤꯗ ꯃꯁꯤꯗ ꯀ꯭ꯔꯦꯛ ꯆꯠꯇꯅ ꯁꯥꯡꯅ ꯇꯦꯛꯊꯔꯦ ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯅꯝꯊꯈ꯭ꯔꯦ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯊꯣꯡꯁꯤ ꯃꯌꯥꯏꯗ ꯇꯦꯛꯄ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯣꯔꯦ ꯂꯝꯕꯤꯗꯒꯤ ꯊꯧꯖꯜꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯤꯒꯤ ꯄꯥꯠꯁꯤꯒꯤ ꯍꯦꯛ ꯃꯊꯛꯀꯤ ꯃꯄꯥꯁꯤꯗꯩꯗ ꯁꯤꯗ ꯅꯝꯊꯈꯤꯕ ꯁꯥꯏꯖꯁꯤꯃ ꯑꯗꯨꯒ ꯊꯣꯡꯁꯤꯃ ꯇꯣꯉꯥꯟꯅ ꯂꯩꯍꯧꯕ ꯑꯗꯨꯒ ꯁꯤ ꯀꯥꯈꯠꯂꯛꯄꯒꯤ ꯁ꯭ꯂꯣꯞꯁꯤꯃ ꯅꯝꯊꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯤꯃ ꯐꯖꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯀꯔꯝꯕ ꯑꯇꯣꯞꯄ ꯅꯠꯇ꯭ꯔꯒ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯔꯒꯁꯨ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯀꯔꯝꯕ ꯑꯋꯥꯠꯄ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯀ꯭ꯌꯥꯝꯒꯩꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯣꯡꯁꯤꯃꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯕꯤꯔꯣ ꯍꯥꯏꯕ ꯑꯃꯗꯤ ꯂꯩꯔꯤ ꯏꯌꯥꯝꯕꯒꯤꯗꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯎꯕꯤꯕꯒꯦ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯊꯣꯡꯁꯤꯃ ꯑꯩꯈꯣꯏ ꯆꯠꯄ ꯅꯨꯡꯉꯥꯏꯅꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒ ꯐꯥꯎꯅꯕꯒꯤꯀꯣ ꯃꯁꯤꯃꯁꯨ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯍꯥꯏꯔꯒ ꯁꯤꯒꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯁꯤꯒꯤ ꯔꯣꯗꯁꯦ ꯁꯤꯁꯦ ꯁꯤꯒꯤ ꯏꯅꯔ ꯔꯣꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯅꯨꯡꯒꯤ ꯔꯣꯗꯁꯦ ꯁꯤꯁꯦ ꯐꯖꯅ ꯁꯦꯝꯍꯟꯅꯤꯡꯉꯤ ꯃꯄꯥꯟꯁꯤ ꯁꯤꯒꯤ ꯂꯣꯏꯁꯤꯟꯗꯕꯁꯦ ꯁꯤꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯒ ꯏꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯐꯔꯦ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯂꯪꯊꯕꯥꯜ ꯀꯥꯟꯆꯤꯄꯨꯔ ꯑꯗꯒꯤ ꯊꯣꯡꯖꯨ ꯃꯌꯥꯝꯁꯨ ꯂꯣꯏ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦꯕꯀꯣ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯂꯩꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ-ꯏꯆꯜꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡ ꯍꯤꯗꯦꯟꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯅ ꯑꯩꯈꯣꯏ ꯄꯨꯈꯠꯅꯔꯛꯏꯕꯁꯦ ꯀ꯭ꯌꯥꯝꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯑꯅꯝꯕꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯕꯗ ꯍꯥꯏꯗꯤ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯁꯤ ꯈꯤꯇꯪ ꯔꯦꯁꯤꯁꯇꯦꯟ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯊꯠꯂꯥꯎꯅ ꯍꯥꯏꯗꯣꯛꯇꯕ ꯃꯤꯁꯨ ꯏꯊꯣꯛ ꯊꯣꯛꯅꯗꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯍꯜ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯍꯛꯆꯤꯛ ꯂꯥꯡꯕꯒꯤ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯊꯦꯡꯅꯖꯔꯦ ꯑꯩꯈꯣꯏꯒꯤꯁꯦ
इसिंग जिमु आले तो इसिंग जे तुम चांग नाइन लाबी पुरा नुआइते हर जगह कोन रनाय लेजे यम लाले सुगी फिल्म दे खोइ से अतोम बदे लितम निन को खारो वाले लाले सुगी फिल्म दे फबो खबो दियाव या न मफुं फबो ngam de yago तसेन होजि होजि मरुइना खोइ सैस्ता ग्रेजुएट पास तो मयाम लैरि क्लास 10 पास तो मयाम लैरि एमए मयाम लैरि मणिपुर की थौ फंगदबगी वादनी अब तसेन अदुगा एजुकेशन मरमदि खरा मखैदि दुम चौखले लेसांग हिदेन के खोइ इसिंग से सी इसिंग सिदि खोइ करी तौबद सिनबि बगे करी करम करम द सिनबि या इदु जब को दिगै फिसु पेजाम थे मासे मासे जने इदु जब को बुलो जे थांना चाना बे इसिंग वेने सिनबा यारबा यामना फजरबा इसिंग ने सांग्रबा खोइ पाट की मोंगद लेरबा तुरेंगी मोंगद लेरबा इसिंग सी खोइ थांना चाना बस सिनबा यादन लेरि जि कमाय तोरि जानो मासे या कोना सम चादबि ओने चाबदि याइ के सु काइदे फदा हौदि थादब नते याम फबि इसिंग ने बा लबुक के इसिंग का संगेबा को केमर कोंग इसिंग जे मसिदा तायेबा अन चाब किने बयवानिदा मणिपुर साय गवर्नमेंट की साय की तौ हाइबगी वानी तौदबना यामन की ओल्ड एज पेंशन बोइरो अदगी विडो की स्कीम बोइरो अम बोइरो एनी कंप्लेन तौगदबनी अदगी जॉब का की थबकसी मसिगी थबकसी हापनिंगी मसिगी थबकसी तहोनिंगी हाइबी प्रोग्राम अम थागले थागलिबा प्रोग्राम दो सब चाना पीबीरगदी अदगी मिति फाबा पीडीएस सिस्टम जु फजना चांग नाइन पंगदे हरे नरेगा जु खितंग रेगुलर ओइदबि मोंगम उइना ताकपे अदु लेकाई की मियाम जिना कोई इहो अमा हरतबगी मोंग जिना गाइनो हाइदि सुम सिस्टम जे अखोगी मियाम के दमकत लेरे जे लेकाई मियाम अदुम खंगबसु लेरमने लाइक लाइक सुदु गसाय ओजासिन तापि बता लेकाई सिगी मियाम जे एजुकेशन के लमददी का हेना खुमा अदुम चावसले हाय लाइक लाइक सु असम लेरबा मियाम जिना असुम स्कीम जिंग जे अखोइना फंगदब स्कीम नि हाबसी रियलाइज तोरगा अखोइना कहतार इहो अमा हौद्रि से कगिनो जा मसी अखोगी प्रजासिंगना इहौद्रि हौजि कगिनो बो मसा मसा की जॉब अममम अदो नोमगी थबक खर सुदे यादे हाबगी थबक तो माइ वंजन की बा सुगमा पब्लिक की ओइबा कनो से इस्ता थोइना पुंगनिंग लुपसलुदबा हाइतारे कनागुम्बा लीडर मना नत्रगना खतंग थवाय ओन हौदोरगदी एता तौबा मसीगी मतंग इस्ता कोइ क्लब कुम्बा अन करिगुम्बा कोइगी ऑर्गेनाइजेशन अमना हौदोरगदी एकदम मयाम जे फाना पुनबि याद मतुंग इनेबा अदोगा डायरेक्टली अदोगुम्बा मना हौदोरक्त्रगदी सम खुदम ओइना आई मंगना मदु हेता हौदोकपगी चना बिचे खोइ से तौगंदबा हाइतारे थिन कैराव असेंबली कॉन्स्टिट्यूशन के मनुंग चन लेबा अखोई के क्याम गई हरिबा लेकाई सिगी कोई मरुइबा प्रॉब्लम सी इसिंग वाटर सप्लाई लेना लेना इसिंग फजना चांग नाइना फंगबंगम दबा लेरगे सिंग सिनाबा अदो कोई प्राइमरी हेल्थ सेंटर से फजना मपुंग फाना लेतबा डॉक्टर चांग नाइना लाक्तबा नर्स चांग नाइना लेतबा हिदाक लांग लेतबना अचौबा प्रॉब्लम ओहली मरुइना अरोइबा प्रॉब्लम दा लेकाई सिगी म्यानो थेंगनरबसी मसिगी थोंगजिनी कोई पलहन अहन बिहारी बथोंगसी कोई इम्फाल मोरे लंबी का कनेक्ट तोरिबा कोई क्यांगबई का कनेक्ट तोरिबा यानो मरुइबा थोंगमनी मसिगी लंबी सिदा कोई लेकाई अतोप लेकाई दे सन उगदम गाड़ी में आम चनरिबा लंबी ने अतोप होजिक थोंगसे टेक्टनो लेबना कोई ऑल्टरनेटिव अरेंजमेंट ने सारीबा कोई कच्चा लंबी है बतारे कोई उफुन होबा नुंगना सेम लंबी सर होजिक मयाम चनरी अदुबो लेकाई सी मियामना अतु मतमदा मसिगी थोंगसे साहनिंबा पामी नत्रगा लखथोखिबा लखथोखिदबा तारगदि लेकाई सिगी मियाम मफम सिदा फमगा निसागु मसिनबगी मोंगसु थेंगना हेना कोई अलामना ताकपिरखिबि लई ngasi onadi khogi lekai gi wakar ki episode si matang soise losin jarge ngasi gi episode si karam tobi bagi khoi de khangan birpa yagani natraga adong gi lekai su adong gi khulsu lekai gi wakar hari ba thorom si da saru gabining ba taraga di khoi de birpa yagani khoi gi email id di impacttvnews@gmail.com natraga khoi gi facebook page www.facebook.com/impacttvmanipur da join tobiraga comment amadi feedback thabirpa yagani ngasi onadi lekai gi wakar gi thorom si matang soide losin jarge matang gi chayol da anouba lekai amaga loina anouba episode ama pudon lakchage ngasi gi onti kaina biya thang nijari pina birasi ko lekai gi kai kari khudung cha tab legen hangi tawne yam chawu ko sanate haje tum haibir kai kari pen da ba khudung cha awar pa kairau assembly constitution gi manung channa laiba khet kyam gai khetri kyam gai so without much ado let's kedormino lekai gi natra ha aslo chele sangino he no lekai ji kenom hangi tawne no lekai se